Welcome to Real Voice. Russia-Ukraine conflict 44 days chathari. Tha ama makai lan sok narak bahai base fagi giwadi natte. Lan asigi chairak sida thoklam gadaba thaudok wathok kaya dang su leiram gani. Prithibi gi mina uda khangdaba madugi situation singado aikoi amuk uba pamjade lifetime pamjade Russia amdi Ukraine gi lana se apik asanatri the great war ni Ukraine gi phibam nom gi phattaba henjilakli adubu yamna ngakjaba amana peace talk tawri hairaga mapung di phadaba Zelensky na khulai thadok loisu haiba amorom da wa ngang na ba pami su haiba amorom da America ga loina na country kaya gi help su Ukraine na losinba what is this taseng hairabada Ukraine gi nungi oiba wakhalon handak mapokta Russia gi mang da surrender to yadi haibagi achet posak amadi soidana leigani aduna ni war sangduk libase Chathariba Lan sida Volodymyr Zelensky na laurakli Bordianka ko city gi phibam yamna sokle mafam sigi phibam di buchada oikiba adudagi hena phatre means buchada Russian troops na halamba mihat adudagi hena chathare Bordianka ko shahar dasu haibagi ingit ni amorom the world gi meeting da Russia war crime to wi haiduna United Nations gi Human Rights Commission dagi out kautorakle nong nini sida Russia Ukraine gi matag da vote ama tawna khri haidi maduda total 93 countries na Russia gi against the vote piki amasung 58 country na vote piki de handak muksu India vote pi da country singi marakta lei hore Amorom da Russia na for the first time yaning ba phongkre madudi Ukraine gi lanjang asida makoi gi army mayam siba ase awaibani army tana khuju khulai lanthum mayam amasu thaja bagi wang mata hena chading oikre hairi Russia na Ukraine da asuk sathina wana hotna gani haiba thajaram da bani Ukraine bu country kharana tengana ngakpugum ngakibana yeithu bu wakibani nahan su panjaki Russia hojik pak sanna Ukraine da lan tabagi mahutta especially South amadi East Ukraine launa balagna dauri hojik lan Donbass ta akan bachathagani Donbass asibu Luhansk amadi Donetsk ka bani adubu ngarangi asaba pau amana Russia gi source tagi thoraki pau aduna hairi Russia gi force na Ukraine da thamba objective mapung phabi ai natraga Moscow Kremlin na kharani sigi manungda lan loisin bagi wafam thamlaba yai in coming days hairi lan asigi ultimatum laglagani Russia na Ukraine gi maruiba wafam kharadi makutta chansin kre 2014 da Crimea lobagum handak muksu wafam kharadi paisin kre entire Ukraine lobadi hekta yaroi Donbass region da Chathariba Lan oigadauri masigi lan asidi World War II gi style da soknagani haiduna Ukraine gi foreign minister Dmytro Kulebana hairabagi matungda mahakta NATO countries sing claim tauki ngarang madudi piraklo khulai amadi khulai wathal biranu asini amorom da Israel da su santi leite Tel Aviv ki popular oirba area amata akapa makhoi amanina blind shoot torambadagi Jews ani khudakta sikre amasung mioi nipan sokle Jews na taba mafamda santi thoina leite Jews haiba jati ase history da wari amna leiba kanglopne Russia amadi Ukraine lan gi mahaw aikoi su tangjaba hojare petrol lupa manga taruk haigat kre chana ba pochai atai gi suamal tangkat kre Indonesia Malaysia dadi chana ba thaw sort oire fry pan da sanga ngauna ba thaw leiraktre hairi aduna makoi lowduna chaba amuk hore hairi thanks for watching mathang amuk update thamjage